Selamat mengotori live putung laksere. Selamat nongam tayang sise. Natang LV untuk try toge. Ni jabra yang itu bane. Selamat mengalak pio. Yang support view. Aisyah sekom cah selamat yang. Yang pertama hari bos nom yang hangat sumbiro. Aisyah cari ko. Yang support view. Hangat view selamat yang. Karena lagi memang support view selamat yang karena lagi. Lo hangang lo. Ya. Jam, what language? Oh, my language, Manipuri language. Manipuri. Now support. Sharma, Howie. Kenyang jaga. Thank you Sharma Thagachari. Tanggul sini ndak. Support itu mudah hanya ada Thagachari. Sharma ngasih dia. Nung cubanina ko. Jendiam kan mau sore ke rumah. Oh, mayan cari, mayan su hau ni, hau dia. Masih tiang cak cawa cari ni tu leba. Sama nung cu bro. Ôi má hau banjang ini tanggo le. Jadi enggak mau suruh masuk hau ni, hau di. Segala sudah ba.
Sigadi julon aloi bagi ngarang ni piti na hani tole. Hang di nong weather pataba tanggul mobile su berat hangpa ngang hang LB thara me kha lung le sal le Durga Puja laoidro lâu liền có cái lười này là po tạm quan lâu đi sản mà xuống lười này đấy tạm quan lâu su thì có aku di lâu su thì aku di chiang chak di tahun bật dukan dak ngon chak ko buda laki khalle Durga Puja da lao koi chi na mangi di lo bu lak pa ma le ko ngon chak ko buda es pesha pa ba mina bu lo una bro kai no es lo he aku pesha ga pai di sama no mai sura cha ba ne pesha pai de pesha pai lo sura de ne Wow, ra lại ra dây chắc cha đi ni. Masih dengan hari ya. Oja anda nung si jangan weather pate nung am sui de mobile su jarak tab tu na LB che thoga lepia ngarang thang pung am khak thai ko. Rồi ngasi ngung chắc chắc na tăng gì nghe nó súng trai tổ của ni già cái trai nè được súng già thô khare bây giờ đi cái đi mà thiên hào này ngay xí wow Ren बाबूजी कैसे हो धन्यवाद थैंक यू रेहन बाबूजी मेरे एलवी में आने के लिए धन्यवाद लाइक कर दीजिए आज क्या खाया बताइए 12 बजे का लंच ऐसु नंग उदब से नुंगाइते ओजा हरे कृष्ण ओजाबु थागतचरी ओजा ओजाना नानाबु नुसिबिदमक्ता ओजाबु हनिंगाइदन थागतचरी ओजाना हवाई थोंग चाय ओजा हवाई सु हावे तामगुल से कुइरेगा पाखंग माले को वाओ मीने हनुवा माले नंग पाखंग माले थागलीबा मीने हनु माले है तो नंगा पाखंग माले का नुकसान नकबा माले नंगिदो ओजा मणिपुर नोंग चुब्रो जा रेहन बाबूजी लाइक कर दीजिए आप कैसे हो उड़ीसा में बिजली आया क्या बारिश है अच्छे हूँ
अभी खाना खा रहे हो क्या? हाँ जी, आज मैं थोड़ा देरी हो गया, खाना खाने थोड़ा लेट हो गया। ठीक है, आज तो मैं ड्यूटी नहीं गया ना, मेरा प्रोग्राम नहीं किया, इसलिए लेट से खाना खाया हूँ। अब क्या खाया आज? करी मत ओजा ngasi je jendem ga mosor ga iro mani oja sama ngai la tam go terpon mu jore ko nang ya ka ngai ko nai dai mi oja jendem ga mosor ga ne manipur da sun nong tari o oja si yu tari sum बारिश तो नहीं है। ओ ठीक, शर्मा जी तो तमगों तरपोन जो रे आए है दो आई खांगे जो आई खांगे तो तमगों पैसा पैसा खंगे शर्मा कुमसी की दी तरपोन की बातों से इला लगते हैं को फिरो की बातों ना नंबर लाए नक्सल लगा लाकर खंगे नक्सल लाकर जाए कहाँ से ना M Najia, hi, I am DSP Monsin. Wow. Hi, I am DSP Monsin. M नजिया जी कहाँ से बोल रहे हो आप? मेरे चैनल में आने के लिए शुक्रिया धन्यवाद करना चाहता हूँ। DSP, वाओ, बहुत अच्छे है। DSP कौन सा स्टेट के हो? बहुत बढ़िया, आपका DSP नाम सुनकर बहुत खुशी हो मेरे को। शुक्रिया रहिए, ठीक है। देश सेवा के लिए तो लाइक कर दीजिए मेरे चैनल को। DSP साहब मेरे चैनल में आने के लिए बहुत बहुत शुक्रिया। तरपोन भंद्रा चानिंगी कुइरे तरपोन का जाऊदब लाओद्र दो तरपोन चालोगा दुर्गा पूजा को थोड़ी देना। मैं उड़ीसा में नहीं हूँ, हैदराबाद में हूँ मैं। ओ वाह रहन जी, आप हैदराबाद में क्या करती हो? क्या जॉब करते हैं ना? काका नुंग थांग चार नु चाक है। काका ngasi चक चानिंग दे दुबु चाइंग दे सुम चार है। रेपिता कर इंजंग चाय कईगिनो चाक जामना थेंगिना ओजादी चाकती कुइरे लोइबा आइना चानिंगदना सुम तौबने न जाना। ओके, थैंक यू DSP साहब, थैंक यू। देश सेवा के लिए एक ऑफिसर बनना हो तो जरूरी है। देश सेवा ऐसी तैसे करिए भगवान के आशीर्वाद से, ठीक है। तो मेरे चैनल को सपोर्ट कर दीजिए DSP साहब। से देशरामगी थारी काका ओ से लाइसंगी थारी बो चंगो चंग हातंग मतिंग सपोर्ट तौबियो। ओजा चाकुदी कुइरे दय चाबगं थियंगमनि अथि बम चा तो नाजा काची खाम माती काची का मथे मैसेज डिलीट मत करो, ठीक है। मेरे चैनल में अब जो बोल रहा है उसके लिए थैंक यू बोलना चाहता हूँ, ठीक है। तो आपको जो कमेंट जो है उसका मतलब है अब कुकी है, ठीक है। तो मैं तो कुकी नागा मणिपुरी मेरे को कोई मतलब नहीं है, मैं तो सब दोस्त समझती हूँ, ठीक है। अब जो कमेंट लिख रहा है बहुत शुक्रिया। तो कभी ऐसे मत लिखना, ठीक है।
अब तो लेखा पढ़ा आदमी है, ठीक है। आजकल में बिना लेखा पढ़ा आदमी कोई भी नहीं है। आजकल जमुना में कोई जानवर नहीं है, सब खाना खाते हैं, ठीक है। तभी मेरे चैनल में आकर जो सपोर्ट करे है, इसके लिए आपको धन्यवाद बोलना चाहता हूँ, ठीक है। थोड़ा व्यवहार सीखो, किसके पास कैसे बात करना है, ठीक है। अब क्यों मैसेज डिलीट करते हैं, ऐसे रख दीजिए, कोई किसी ने देख लेगा आपको, ठीक है। 이제 컴 맞대 이제 컴 니세 모몽이 설마성의 싱세 거 뭐 맥대니 하이디 로이나 뭐 두스판 오르버 거리노 아코디 로이나 서포트 오래 누아이tabsu 레이티 tamgo 미야마 할라게 거 핫거노 semlei jasano kasukaide bidapati chakto nakutna kari torino ꯆꯥꯛꯁꯦ ꯍꯩꯖꯥꯡ ꯇꯣꯠꯂꯤꯅꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯦꯡꯛ ꯌꯨ ꯑꯩ ꯆꯦꯅꯦꯜ ꯂꯥꯛꯄꯤꯕꯗꯧꯅ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯀꯣ ꯂꯥꯏꯛ ꯃꯆꯥ ꯑꯃ ꯇꯧꯕꯤꯔꯝꯃꯨ ꯔꯦꯕꯤꯇꯥ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯔꯦꯕꯤꯇꯥ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ 그나 랑나 불러 먹고 먹는 거 이거 이거 따로 꾸띠 통바 아마 이런 맘마 나는 맘마 아 그래 비타기니 정 네 번째 정 당건 바두고 저기가 저거디 쳤더라 바두고 쳤다 먹고 이래 설마 그 바두 줄랄게 누가 여기가 난다 바두고 손에게 세는 마술랄게 쳤대도나고 꿀말레 또리도 아두기네 너지 코멘트 안 빠버기 호나보다 또 보네 계속까지다 또라 마우 헬리잖아 보내 먼저 가지고 그 영나 그러니 이거는 제레 삼다 저는 톨럭박 뭐 형도래 까까 니 짬리 호리를 비다 마이다 설마 옹기니냐 누가 보자 라오네 누군 자꾸 라주 우네시까 설마 너 tuition wali ba dali ba isa nga si Tisala may tuon tama da isa nga kaya di ba ay dito ka tuition ay thôi una si tam go nhưng 자꾸 라가 여기 양무에는 뽀미함 하버까오 그 또그니 hay nuôi này nan sẽ là cái này tạm của nó phải dùng sẽ là cái cái này cầu ra rồi nâng đi nâng lại xem khăng nữa bro bro hay 아도니 설마 hèn ấy na 오늘 간다 당공이 좀 셋다 저는 좀 우리 이까이 내가 거든 또 이거 그래 하는 뭐 거는 좀 해는 니까 시 하루는 그만 không được hàng ngày tôi có 여기에
คนตากันนี่เริ่มได้มาตำวันจะก็หลอกก็ดูมีสุนยามีนะครับไอ้น่ะให้มันนี่kakak kita orang luar nak oh hai dan benar thank you lah suap tu ni dah ya tang ni memang ni macam mengam dia kau ada nak memang sulah kau semua leh aja cile sem khangna dia oh aja ini cendera bita tu lại sống ở khăn nơi này mà các con biết quý vị hello hello mày à hồi chí ai khơi kia mày chơi mấy tâm mà có ai chả nên biết phải biết su đẹp quá anh đó là sao đi vậy anh đó em tao đâu xem mày chơi mấy tập cái nào mày làm hay không hay mày làm hay ai mấy chơi mấy parake hay rồi tâm này ông cấm hai đồng mày ông cấm tao có phải thế này mà thấy thử ok mẹ bye bye mẹ mày chơi mày như co mày chơi mày như cha nên pin bài đó oh itu sakit isu mana ni isu mana deh wow nata sana loh ya harus turun chị đâu muốn ăn cả cái gì mai lịch đấy đây nó ngao cái này mình nó ngao rồi trong chị lần mới có được ạ đi con này là con nó hai nó nó cũng mới ra đi vợ cái nó chưa rồi anh cho nó nè cái gì nó cũng mới đi ra tại cái đâu đi à 어디 보고 있는 거 빨리 빨리 아또 잠깐 nó chơi đi 이거 맞아 chơi đi belum dah tumbuh yang enggak tu nah bangun ini pun tuh mau kita tuh antarkan lagi mau tuh cuma tuh antarkan mau antarkan ini antarkan Cakap ni nang kamu ni, bab cakap ni. hah Nang cakap ni. Pakai ikan ni pisah hai dia. Nang su nung si. Katogi macam ni pisau tamni kakak. Tamalu macam ni yang tam lagi ni. đây còn ra tài đây thì đang hơi
진짜 아저씨 싫어. 아까 깨워라 모르겠다. kita lihat dapat terang. cái gì lùi nữa này mà cái ông ngồi cái lùi ra tôi không thấy rồi mà ông nghe ông tôi cái lùi luôn tôi chỉ cái nó mà tôi phụ lùi rồi mà ông nghe ông phụ lùi ra tôi mà cha tôi cái phụ lùi luôn mà tôi cái phụ lùi tôi phụ tôi Apa ini coba dah kamu keluar dulu. Saya kan nunggu kita dulu. Adakah? Adakah ya adakah? Aku tadi bilang aku nunggu nak kata nak lebih kadang. Tulang nunggu tiga. Mau terus asyik dulu kan. 근데 찌가 아들이 배운 쪽네 Tapi dia cuma ngeli. Mom dile, jangan nenek ayo. Yang betul. Lấy phụ rồi bỏ. Thật không? Con cùng này đồng đã. Đã khai đẹp. Jadi lu kita kakase masidi yung mẹ cha tôi đấy nung ta beri yang ini bị ta tôi nung tai su bên nè nung tai su ubra kakai uam em siêu nè用去uam em siêu chứ Baju kau terus. udah mah uam em sih Oke. Apa sih? Mana enggak? Itu saya aku ini enggak. 바로 오늘도 이제는 꼭꼭 정도 pulun tendang. Ya balik kalau kau. Kau kenal. 탕을로 Kau kenal enggak? 탕을로 봐 레버 바오 phải tân nó bảo 레버가 Orang tu lalu kirim lagi. 이거는 nâng bảo hai tổ hai tổ Orang tu lalu tu minum kalau tu nangan tu imam tu orang tu ilang tu. rồi bắt đầu Jadi tu dengan itu. Atap kita kudu. Itu atap kita ingat atap kita itu. Atap kita mana cik cik. Nabi Geter Assalamualaikum Waalaikumsalam কি খবর ভালো আছে আমার চ্যানেলে আমার জন্য ধন্যবাদ আর লাইক করেন Like korun. জিনিস খান ka isanapi ahumdagi ka mana henge ka tumbido hela taunu kaka cheksalo atau nomor masa ka ngan takino net off aduni kakana itu imung changan net nungati suba kakagi imung changan net net nungati ya bako
गोल बीते दुकले नेट खराब Where's you're from? I'm from Silchar. David yung suri bo. Nang jalaw doon, nagkadahoy na to no. Kasi nakita rin mo sila, ay, kalawang mo. Tingnan mo mo, siguro na natin ito. Ye bugini bangun yo. 근데 소리가 들어 rumong 들어 가나. Eh, sabi ito, libre hang mo. 뭐로 그냥 Mga thong sa kiba din eh. Mga lo sa kiba. Ay, dia ni lang. Jadi मैं भी लाइक काय लेके दुगा. Jadi मैं भी लाइक काय लेके दुगा. nô mới cho tới dài bằng ngang rồi đấy nô mới chưa. Ay ni ya. Thì mà cái cái Tapi ay dia. Mana kau dia tu mana? Dia rumah lagi. Lagi. cái mất bụi gì vậy? Sungguh kaka, jangan duna nungama kalam ni. Ahan duna itan ta talanguni. Sabada su panglamoy. Kaka cumbra. Kaka ge man ini tu cahi kayamu surage. Hangin hayo kaya surai. Nang hayo jangan kaya suramani.
ꯀꯩꯀꯥꯅ ꯅꯨꯡꯉꯥꯏꯅꯦ ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯎ ꯈꯣꯡꯅ ꯈꯪꯗꯦ ꯀꯤꯍꯟꯗꯦ ꯗꯣꯆꯥꯅ ꯁꯨꯝ ꯂꯥꯡꯅ ꯂꯩꯔꯦ ꯗꯣꯅꯤꯅ ꯍꯥꯏ ꯀꯀꯥ ꯋꯥꯎ ꯗꯣꯅꯦ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯣ ꯗꯣꯅꯤ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯣ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯣ ꯆꯠꯂꯦ ꯍꯜꯂꯕꯣ ꯍꯥꯏꯁꯦ ड्यूटी हलबो अगर तुम्हें जाए चले हलए वाह वारम निको 70 हेलबोय सुदी दा सना say 60 to 3 दुमाना सुरे को 60 सेले ngasi kari chai doni kuire nuni hafta amani phare go doni ga una daba kaka ga doni ngasi kari cha pe pro hotel dei da thong ro nga do hotel le chari room da thong ro doni hotel lagi nuna mana om lo hotel le chan la ba sha nu chara ba nu hom punna chari hotel lagi kaka de ngang sing na phu bra phu de这里为铺顿了呢。प्लेट में क्या लो बा nga ga chakada kachoga beba amatani kaka se mobile sum honaba angang singna lam helaga mobile sum ungba kaka ga chamane ore tuition tam to chalo haibani da nangbo doni room jawrabo doni yong kaka gi jarong bo si yong se jarong to ru de ne se unji hendong le
ꯑꯩꯈꯣꯏꯗꯤ ꯀꯥ ꯊꯥ ꯐꯥꯔꯒ ꯄꯨꯟꯅ ꯄꯤꯕꯅꯦ ꯑꯣ ꯊꯥꯗ ꯀꯌꯥ ꯕꯤꯜ ꯀꯌꯥ ꯄꯤꯕ ꯅꯣꯏ ꯃꯤ ꯑꯃꯗ ꯃꯣꯕꯥꯏꯜ ꯂꯣꯏꯔꯛꯄꯗ ꯃꯤꯠꯅ ꯌꯦꯡꯕꯗ ꯁꯨꯝ ꯀꯤꯔꯤꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗ ꯑꯣ ꯃꯤ ꯑꯃꯒꯤ 7.K ꯀꯥꯏꯗꯦꯗ 7Kꯗ ꯂꯩꯔ ꯂꯥꯛꯑꯁꯨ ꯀꯤꯗ꯭ꯔꯦ ꯀꯀꯥ ꯁꯨꯝ ꯐꯖꯈꯤꯅꯦ ꯕꯣꯔꯗꯤꯡ ꯕ꯭ꯔꯣ ꯄ꯭ꯂꯁ ꯇꯦꯁꯜꯂꯨ ꯍꯥꯏ ꯇꯩ ꯗꯥꯛ ꯂꯩꯔꯒ ꯍꯧꯖꯤꯛ ꯀꯩꯗꯧꯗꯣꯔꯤꯒꯦ ꯃꯇꯝ ꯂꯣꯏꯔꯦ ꯗꯥꯛ ꯂꯩꯔꯁꯨ ꯀꯥꯏꯗ꯭ꯔꯦ ꯀꯀꯥꯏ ꯕꯣꯔꯗꯤꯡ ꯕ꯭ꯔꯣ ꯄ꯭ꯂꯁ ꯇꯩꯁꯜꯂꯨ ꯁꯨꯝ ꯐꯖꯈꯤꯅꯤ ꯍꯣꯏ ꯇꯩꯒꯦ
ꯎꯏꯔꯦ ꯀꯀꯥꯁꯦ ꯅꯣꯡ ꯇꯥꯕꯅꯤꯅꯅꯦ ꯋꯥꯎ 이뱀ꯆꯥ ꯂꯥꯛꯑꯦ ꯋꯥꯎ 이뱀ꯆꯥ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯆꯪꯕꯤꯕꯗꯃꯛ ꯊꯥꯒꯠꯆꯔꯤ 이뱀ꯆꯥ ꯂꯥꯏꯛ ꯇꯧꯔꯝꯃꯣ ꯀꯀꯥ ꯑꯍꯤꯡ ꯍꯨꯔꯥꯟꯕ ꯆꯠꯂꯤ ꯍꯥꯏ ꯗꯨꯅ ꯇꯨꯝꯃꯣ ꯀꯀꯥ ꯕꯥꯏ ꯍꯥꯏ 이뱀ꯆꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯔꯦꯁꯇꯔ ꯀꯕꯥꯕ ꯍꯧꯒꯠꯂꯣ ꯄ꯭ꯂꯤꯖ ꯍꯧꯒꯠꯂꯦ ꯇꯧꯈ꯭ꯔꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯀꯨꯏꯔꯦ 이뱀ꯆꯥ ꯎꯅꯗꯕ ꯂꯥꯏꯛ ꯇꯧꯗꯦ ꯅꯨꯡꯉꯥꯏꯔꯤꯕꯣ 이뱀ꯆꯥ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯇ꯭ꯔꯣ ꯍꯋꯥꯏ ꯆꯥꯔꯦ ꯅꯣꯡ ꯇꯥꯏꯌꯦ ꯔꯦꯁꯇꯔ ꯅꯣꯡ ꯇꯥꯏ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨꯀꯣ 이뱀ꯆꯥ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯄ꯭ꯔꯣ ꯍꯟꯗꯛ ꯅꯣꯡꯅꯤꯁꯤ 이뱀ꯆꯥ ꯎꯅꯗ꯭ꯔꯦ ꯑꯩ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯤ 이뱀ꯆꯥ ꯂꯥꯛꯀꯗ꯭ꯔꯥ ꯂꯥꯛꯇꯦ ꯍꯣꯏ ꯀꯨꯏꯔꯦ ꯍꯟꯗꯛ ꯍꯞꯇꯥ ꯑꯃ ꯎꯅꯗ꯭ꯔꯦ
tumabo. 가자, 우유래. 또모, 하이. 땡큐. 나이 또 위험모. 명장 어제 하나 tumba. ꯑꯩꯈꯣꯏꯅ ꯋꯥꯔꯦ. ꯍꯧꯒꯠꯄ ꯌꯥꯒꯗꯕ. 그러면 다이바이쿵 ꯕꯦꯜ ꯊꯥꯗꯤ ꯄꯤꯕ ꯐꯔꯕ ꯌꯥꯔꯕꯅꯤ ꯑꯣꯖꯥ.
음. tumningadi tumꯊꯣꯛꯑꯣ ꯏꯕꯦꯝꯆꯥꯗꯤ ꯄꯣꯊꯥꯗ꯭ꯔꯕꯣ ꯗ꯭ꯌꯨꯇꯤ ꯆꯠꯄ꯭ꯔꯣ ꯉꯁꯤ ꯊꯥꯡ ꯊꯥꯕ ꯅꯠꯇꯦꯗ ꯁꯨꯝ ꯐꯝꯕ ꯆꯠꯂꯦ ꯑꯣꯀꯦ ꯏꯕꯦꯝꯆꯥ ꯕꯥꯏ ꯕꯥꯏ ꯂꯣꯏꯔꯝꯗ꯭ꯔꯤ ꯑꯣꯖꯥ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯅꯤ ꯇꯨꯝꯕꯁꯨ ꯌꯥꯗꯦꯗ ꯑꯗꯨꯝ ꯎꯏꯔꯛꯄ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯕ ꯊꯦꯡꯉꯃꯤꯅ ꯄꯨꯡ 5 ꯇꯥꯗꯣꯔꯦ ꯏꯕꯦꯝꯆꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯎꯏꯅꯁꯤ ꯉꯥꯏꯕ꯭ꯔꯣ ꯉꯥꯏꯕ꯭ꯔꯣ ꯑꯩ ꯌꯨꯝꯗ ꯂꯩꯔꯦ ꯑꯩ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯏꯕꯦꯝꯆꯥ ꯗꯦꯜꯂꯤꯗ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯣ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯒꯗꯤ ꯃꯅꯤꯄꯨꯔꯗ ꯍꯜꯂꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯅꯠꯇꯦ ꯑꯩ ꯍꯜꯂꯔꯣꯏꯌꯦ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯃꯅꯤꯄꯨꯔꯗ ꯆꯠꯂꯔꯣꯏ ꯁꯤꯗ ꯁꯨꯝ ꯑꯗꯨꯝ ꯂꯩꯔꯅꯤ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔ ꯀꯃꯥꯏꯅ ꯇꯧꯅꯤ
ꯍꯜꯂꯨꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯍꯟꯒꯗꯕꯅꯤ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯗ ꯍꯟꯒꯗꯕꯅꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯇꯟꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯇꯝ ꯂꯦꯟꯕꯅꯤꯗ ꯅꯣꯡ ꯆꯨꯔꯕꯅꯤꯅ ꯆꯤꯟꯅꯦꯟꯒ ꯄꯥꯏꯅꯤꯡꯉꯛꯇ꯭ꯔꯦ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗ ꯍꯟꯕꯅ ꯐꯠꯇ꯭ꯔꯣ ꯍꯌꯦꯡ ꯗꯦꯜꯂꯤꯗ ꯀꯅꯥꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯔꯛꯀꯅꯤ ꯑꯗꯨ ꯍꯥꯏꯕ ꯍꯧꯅꯗꯦ ꯏꯔꯝꯗꯝꯗ ꯍꯟꯒꯗꯕꯅꯤꯀꯣ ꯀꯔꯦꯟ ꯆꯠꯈ꯭ꯔꯦ ꯁꯣꯔꯥꯠꯄꯨ ꯁꯣꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯕ꯭ꯔꯥꯅ ꯑꯣꯖꯥ ꯁꯣꯟꯕꯤꯒꯦ ꯑꯣꯖꯥ ꯁꯣꯟꯕꯤꯒꯦ ꯗꯤꯌꯥ ꯑꯦꯜꯕꯤ ꯊꯥꯔꯤ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯩ ꯕꯦꯝꯆꯥ ꯑꯩ ꯑꯣꯖꯥ ꯁꯣꯟꯕꯤꯒꯦ ꯅꯪ ꯁꯣꯔꯥꯠꯇꯣ ꯁꯣꯔꯥꯠ ꯁꯣꯟꯗꯗꯤ ꯍꯌꯦꯡ ꯃꯄꯨꯒꯤ ꯅꯥꯛꯇ ꯌꯧꯕ ꯉꯝꯃꯣꯏꯌꯦ ꯅꯪ ꯗꯤꯌꯥꯗ ꯑꯃꯨꯛ ꯆꯪ ꯌꯥꯎꯔꯨꯏꯕꯣꯔꯦ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯑꯃꯗ ꯑꯃꯨꯛ ꯆꯠꯇꯧꯅ ꯀꯩꯕ ꯑꯣꯖꯥꯗꯨꯅ ꯁꯣꯔꯥꯠ ꯁꯣꯟꯕꯤꯒꯦ ꯍꯥꯏꯗꯣ ꯂꯣꯏꯔꯒ ꯕꯤꯜ ꯆꯤꯡꯈꯠꯇ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯑꯗꯨꯅ ꯐꯔꯦꯗꯅ ꯁꯣꯔꯥꯠ ꯁꯣꯟꯗꯗꯤ
ꯀꯃꯥꯏ ꯀꯥꯅꯤ ꯃꯄꯨꯒꯤ ꯅꯥꯛ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯕꯁꯦ ꯋꯥꯔꯧꯕꯔꯣ ꯀꯀꯥ ꯋꯥꯔꯧꯗꯦꯗ ꯀꯔꯤꯒꯤ ꯋꯥꯔꯧꯗ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯁꯦ ꯑꯩ ꯐꯩꯌꯦꯕ ꯁꯥꯔ ꯁꯣꯝꯖꯤꯒꯤ ꯍꯥꯏꯔꯤꯗꯣ ꯂꯣꯏꯔꯒ ꯕꯤꯜ ꯇꯤꯡꯈꯠꯇ ꯁꯥꯖꯒꯅꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯑꯗꯨꯅ ꯐꯔꯅꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯣꯖꯥ ꯑꯗꯨꯅ ꯁꯔꯒ ꯀꯥꯗꯣꯏꯅꯦꯕ ꯑꯩꯅ ꯁꯣꯜꯂꯗꯤ ꯑꯩꯗꯤ ꯁꯔꯒ ꯁꯣꯟꯒꯅꯨ ꯍꯥꯏꯒꯅꯤ ꯁꯤꯔ ꯁꯣꯁꯥꯟꯗ ꯄꯨꯕꯤꯔꯣ ꯄꯩꯁꯥ ꯈꯔ ꯔꯨꯖꯤ ꯁꯨꯕ ꯆꯠꯂꯅꯤ ꯑꯩꯗꯤ ꯐꯩ ꯑꯗꯨꯁꯨ ꯀꯥꯏꯗꯦ ꯏꯇꯣꯝꯅ ꯁꯨꯝ ꯂꯩꯖꯔꯒꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯅ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯣꯖꯥ ꯌꯥꯝꯃꯝꯃꯦ ꯀꯀꯥ ꯗꯣꯅꯤ ꯇꯨꯝꯃꯨꯔꯕꯣ ꯍꯧꯖꯤꯛꯇ ꯍꯧꯔꯤꯔꯣ ꯀꯔꯦꯟ ꯆꯠꯈ꯭ꯔꯦ ꯗꯣꯅꯤ ꯇꯨꯝꯗꯦꯗ ꯗꯣꯅꯤꯅꯦ ꯂꯥꯏꯒꯤ ꯀꯥꯏꯗꯅꯕ ꯈꯔ ꯅꯤꯌꯣꯝ ꯇꯧꯔꯣ ꯍꯥꯏꯔꯝꯒꯅꯤ ꯗꯨꯈꯅꯥ ꯇꯧꯔꯤꯁꯦ ꯑꯍꯟꯒꯤ ꯂꯩꯔꯝꯒꯅꯤ ꯆꯥꯕ ꯁꯦꯠꯄꯗꯨꯅ ꯂꯟꯅꯤ ꯁꯤꯔꯒ ꯇꯧꯕꯗꯣ ꯑꯍꯪꯀꯥꯔꯅꯤ ꯈꯔ ꯇꯥꯟꯁꯤꯜꯂꯒ ꯑꯩꯒꯤ ꯁꯣꯔꯥꯠꯀꯤ ꯊꯝꯂꯝꯒꯦ ꯑꯗꯣ ꯅꯪ ꯄꯩꯁꯥ ꯇꯥꯟꯁꯟ ꯊꯔꯝꯕ ꯀꯅꯥꯗ ꯊꯔꯝꯗꯣꯏꯕ ꯏꯕꯦꯝꯆꯥꯅ ꯑꯍꯟꯗ ꯊꯣꯛ ꯁꯤꯗꯣꯛꯑꯗꯤ ꯑꯣꯖꯥꯗꯁꯨ ꯍꯥꯏꯔꯝꯗ ꯑꯃꯗꯁꯨ ꯍꯥꯏꯔꯝꯗ ꯄꯩꯁꯥꯗꯣ ꯁꯨꯝ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯇꯥꯅ ꯂꯩꯔꯅꯤꯗꯣ
ꯀꯀꯥꯅ ꯇꯨꯝꯂꯒ ꯃꯆꯥꯗ ꯍꯪꯒꯠꯅ ꯑꯣꯟꯅ ꯇꯩꯅꯅ ꯍꯪꯂꯤꯅꯦ ꯅꯠꯇꯦꯗ ꯏꯕꯦꯝꯆꯥꯒꯤ ꯋꯥꯔꯤꯅꯤꯗ ꯏꯕꯦꯝꯆꯥꯅꯕ ꯄꯩꯁꯥ ꯈꯔ ꯇꯥꯟꯁꯤꯜꯂꯒ ꯑꯩꯒꯤ ꯁꯣꯔꯥꯠꯀꯤ ꯊꯝꯂꯝꯒꯦ ꯍꯥꯏꯌꯦ ꯃꯥ ꯀꯅꯥꯗ ꯁꯤꯟꯅꯔꯝꯗꯣꯏꯅꯣ ꯈꯪꯗꯦ ꯑꯣꯖꯥꯗ ꯄꯤꯔꯝꯃꯗꯤ ꯑꯣꯖꯥꯅ ꯐꯖꯅ ꯁꯣꯟꯕꯤꯔꯛꯀꯅꯤ ꯅꯪ ꯍꯌꯦꯡ ꯁꯔꯒ ꯀꯥꯅꯕ ꯑꯩꯒ ꯂꯣꯏꯅꯕ ꯑꯃꯗꯤ ꯁꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯌꯦ ꯏꯕꯦꯝꯆꯥ ꯑꯣꯖꯥꯗ ꯍꯥꯏꯔꯝꯂꯒꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯍꯥꯏꯔꯝꯂꯒ ꯂꯣꯏꯔꯦ ꯏꯕꯦꯝꯆꯥ ꯅꯣꯡ ꯅꯨꯡꯉꯥꯏꯌꯦ ꯁꯩꯇ ꯑꯣꯖꯥꯗ ꯍꯥꯏꯔꯝꯂꯒꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯍꯥꯏꯔꯝꯂꯒ ꯂꯣꯏꯔꯦ ꯅꯪꯅ ꯍꯌꯦꯡ ꯑꯦꯀꯥꯎꯟ ꯁꯤꯟꯅꯔꯝꯕ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯍꯧꯅ ꯂꯥꯛꯑꯒ ꯉꯛꯁꯝ ꯄꯥꯏ ꯃꯦꯠꯈ꯭ꯔꯗꯤ ꯂꯣꯏꯔꯦꯅꯦ ꯏꯕꯦꯝꯆꯥꯅ ꯑꯣꯖꯥꯗ ꯁꯤꯟꯅꯔ ꯃꯥꯏ ꯄꯤꯔꯧ ꯍꯥꯏꯅ ꯊꯅꯥꯒ ꯄꯨꯂꯤꯁꯀ ꯄꯨ ꯂꯥꯛꯏ ꯇꯣꯛꯑꯦꯅꯦ ꯏꯕꯦꯝꯆꯥ ꯀꯀꯥꯅ ꯍꯟꯕꯁꯨ ꯈꯪꯗ꯭ꯔꯦ ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯦ ꯍꯥꯏ ꯅꯪꯅ ꯏꯆꯦ ꯀꯧ ꯇꯥꯔꯦ ꯏꯕꯦꯝꯆꯥꯅ ꯍꯜꯂꯝꯒꯅꯤ ꯈꯔ ꯇꯧꯔꯛꯀꯅꯤ ꯃꯩꯇꯩꯂꯣꯟ ꯀꯩꯕ ꯂꯣꯏꯔꯣ ꯍꯥꯏ ꯏꯕꯦꯝꯆꯥꯗꯣ ꯁꯨꯃꯥꯏꯅ ꯇꯧꯅ ꯏꯁꯩ ꯁꯛꯄ ꯑꯣꯖꯥ ꯑꯝꯗ ꯃꯥꯏ ꯄꯩꯁꯥ ꯂꯣꯏ ꯁꯤꯟꯅꯔꯝꯃꯦ ꯍꯥꯏꯅ ꯅꯣꯡꯉꯥꯟꯕ ꯉꯝꯃꯣꯏꯌꯦ ꯐ꯭ꯂꯥꯏꯠꯇ ꯇꯣꯡ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯤꯌꯦ ꯀꯨꯏꯔꯦ ꯄꯨꯡ 3:30 ꯃꯔꯤ ꯑꯗꯥꯏ ꯆꯥꯛ ꯆꯥꯏ ꯅꯃꯗꯗꯁꯨ ꯑꯩꯅ ꯗꯣꯆꯥ ꯀꯧꯐꯝ ꯊꯣꯛꯂꯦ ꯀꯀꯥꯏ ꯐꯩ ꯐꯩ ꯀꯥꯔꯦꯟ ꯆꯠꯈ꯭ꯔꯦ ꯀꯨꯟꯅꯤꯊꯣꯏ ꯀꯨꯟꯍꯨꯝꯗꯣꯏ ꯂꯩ
15 ꯂꯩ 이뱀ꯆꯥꯅ ꯍꯥꯏꯕ ꯂꯥꯛꯑꯣꯌꯦ ꯑꯣꯖꯥ ꯐꯥꯔꯣꯏꯌꯦ ꯄꯥꯈꯠꯀꯅꯨ ꯍꯥꯏ ꯇꯞꯅ ꯄꯣꯜꯂꯛꯅꯦ ꯍꯌꯦꯡ ꯅꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯆꯤꯆꯦꯅ ꯑꯣꯖꯥ ꯃꯪꯒꯣꯜꯗ ꯁꯤꯟꯅꯔꯝꯃꯕꯅꯤ ꯍꯥꯏꯅ ꯇꯥꯛꯊꯣꯛꯈꯤꯅ ꯃꯌꯥꯝ ꯍꯧꯅ ꯇꯣꯛꯑꯦꯗꯣ ꯅꯪꯅ ꯆꯠꯈ꯭ꯔꯅꯤ ꯑꯣꯖꯥꯅ ꯗꯁꯥ ꯇꯥꯍꯧꯔꯅꯤ ꯑꯩꯗꯤ ꯀꯅꯥꯝꯇꯗ ꯁꯤꯟꯅꯔꯣꯏ ꯁꯤꯔꯝꯗꯥꯏꯒꯤ ꯑꯩꯉꯣꯟꯗ ꯁꯦꯕꯥ ꯇꯧꯕꯗꯨꯒ ꯁꯤꯟꯅꯔꯝꯒꯅꯤ ꯁꯤꯅꯤ ꯗꯨꯅꯤ ꯍꯥꯏꯅ ꯑꯁ ꯔꯦꯕꯤꯇꯥ ꯀꯀꯥ ꯄꯥꯝꯃꯤꯍꯦ ꯅꯪꯒꯤ ꯂꯧꯁꯤꯡꯗꯣ ꯆꯥꯅ ꯍꯥꯏꯔꯣꯏꯌꯦ ꯏꯁ ꯍꯥꯏꯔꯣꯏ ꯍꯌꯦꯡ ꯁꯤ ꯂꯣꯏꯔꯒ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯚꯨꯠ ꯊꯣꯛꯂꯛꯑꯦ ꯑꯣ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯌꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯗꯨꯅꯤ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤ ꯏꯕꯦꯝꯆꯥꯅꯦꯕ ꯑꯃ ꯑꯉꯥꯟꯅ ꯏꯒꯅꯤ ꯑꯣꯖꯥꯁꯦ ꯋꯥ ꯉꯥꯡꯕꯒ ꯌꯥꯝꯅ ꯍꯩꯌꯦ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯆꯥ ꯑꯣꯖꯥꯅ ꯍꯥꯏꯁꯦ ꯍꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯅꯣꯏ ꯄꯣꯔꯤꯕꯥꯟ ꯍꯥꯏꯗꯣꯏꯃꯤ ꯑꯁ ꯑꯩꯈꯣꯏ ꯏꯕꯦꯝꯆꯥꯅ ꯗꯤꯜꯂꯤꯗ ꯌꯥꯝ ꯇꯝꯃ ꯄꯩꯁꯥꯗꯣ ꯂꯥꯛꯇꯣ ꯑꯁ ꯀꯁꯥꯔꯒꯤ ꯑꯣꯖꯥꯗꯨꯅ ꯑꯣꯟꯊꯣꯛ ꯂꯥꯛꯆꯅ ꯁꯤꯖꯤꯟꯅꯈ꯭ꯔꯦꯀꯣ ꯉꯤꯗꯀꯣ ꯏꯕꯦꯝꯆꯥ ꯅꯃꯗꯥ ꯉꯁꯤ ꯀꯣꯏꯍꯧꯒꯦ ꯀꯀꯥꯗꯨꯅ ꯂꯟ ꯑꯣꯏꯔꯝꯂꯦ ꯀꯥꯏꯗꯅꯕ ꯁꯤꯒꯨꯝꯕ ꯍꯣꯠꯅꯔꯝꯕꯁꯦ ꯑꯔꯦꯝꯕ ꯇꯥꯔꯕꯅꯤ ꯀꯀꯥ ꯑꯩꯅ ꯅꯝꯕꯗꯥ ꯅꯝꯕꯔ ꯉꯁꯤꯐꯥꯎ ꯐꯪꯗꯦ ꯅꯪꯅ ꯀꯃꯥꯏꯅ ꯂꯧꯔꯨꯏꯅꯣ ꯏꯕꯦꯝꯆꯥ ꯅꯣꯛꯏ ꯀꯩꯒꯤ ꯆꯨꯝꯗ꯭ꯔꯣ ꯍꯌꯦꯡ ꯃꯤꯅ ꯍꯥꯏꯗꯣꯏꯕ ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥꯗꯨꯅ ꯑꯁ ꯑꯣꯟꯊꯣꯛꯅꯗꯤ ꯃꯉꯝ ꯊꯤꯅ ꯄꯪꯉꯤꯀꯣ ꯏꯕꯦꯝꯆꯥ ꯅꯪꯁꯦ ꯅꯪ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯟ ꯃꯌꯥꯝꯗꯨꯕꯨ ꯍꯦꯛ ꯀꯁꯥꯔꯒꯤ ꯑꯣꯖꯥꯗꯨ ꯔꯦꯕꯤꯇꯥ ꯅꯪ ꯅꯝꯕꯔ ꯀꯃꯥꯏꯅ ꯂꯧꯔꯤꯅꯣ ꯅꯝꯕꯔꯗꯥꯗꯒꯤ ꯀꯩꯒꯤ ꯅꯣꯛꯅꯤꯡꯉꯤꯕ ꯏꯕꯦꯝꯆꯥ ꯑꯩꯅ ꯑꯆꯨꯝꯕ ꯍꯥꯏꯔ ꯅꯣꯛꯅꯤꯡꯉꯤꯔꯣ ꯑꯣꯖꯥꯅ ꯍꯥꯏꯗꯣ ꯆꯨꯝꯗ꯭ꯔꯣ
ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯀꯥ ꯑꯩꯗꯤ ꯁꯨꯝ ꯐꯪꯒꯅꯤ ꯍꯥꯏꯗꯅ ꯍꯣꯏꯅꯦ ꯍꯣꯏ ꯅꯪꯅ ꯑꯍꯨꯝꯕ ꯊꯤꯕꯒ ꯀꯜꯂꯦꯗꯅ ꯀꯀꯥ ꯗꯦꯠ 25ꯗ ꯏꯁꯩ ꯂꯥꯛꯀꯅꯤ ꯅꯣꯏ ꯃꯣꯏꯅꯥꯕꯣꯟꯗ ꯀꯃꯥꯏꯅ ꯁꯨꯝ ꯅꯣꯛꯅꯤꯡꯉꯤꯅꯣꯕ ꯑꯩꯅ ꯍꯥꯏꯔ ꯆꯨꯝꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯅꯪꯅꯗꯤ ꯍꯌꯦꯡ ꯑꯣꯖꯥ ꯁꯦ ꯑꯩꯒꯤ ꯑꯦꯀꯥꯎꯟꯁꯦ ꯑꯩꯒꯤ ꯁꯦꯔꯥ ꯃꯇꯤꯛ ꯆꯥꯅ ꯁꯣꯟꯕꯤꯔꯣꯀꯣ ꯍꯥꯏꯅ ꯆꯠꯈ꯭ꯔꯅꯤꯗꯣ ꯑꯗꯨꯒꯗꯤ ꯍꯌꯦꯡ ꯑꯩꯅ ꯋꯥꯍꯧꯗꯣꯏꯗꯣ ꯑꯣꯖꯥꯅ ꯔꯦꯕꯤꯇꯥ ꯀꯀꯥ ꯗꯦꯠ 25ꯗ ꯏꯁꯩ ꯂꯥꯛꯀꯅꯤ ꯃꯣꯏꯅꯥꯕꯣꯟꯗ ꯅꯪ ꯂꯥꯛꯀꯗ꯭ꯔꯣ ꯑꯣ ꯃꯣꯏꯒꯤ ꯈꯨꯟꯗꯣ ꯃꯔꯤ ꯊꯤꯔꯒꯗꯤ ꯌꯥꯝꯅ ꯂꯩꯈ꯭ꯔꯄꯣꯠꯅꯦ ꯀꯀꯥ ꯐꯤꯔꯣꯏꯒꯤꯔꯣ ꯐꯤꯔꯣꯏ ꯑꯃ ꯀꯔꯤ ꯍꯥꯏ ꯀꯩꯅꯣꯅ ꯀꯩꯅꯣ ꯏꯁꯩ ꯁꯛꯄꯗꯣ ꯕꯦꯜ ꯌꯩꯕ ꯏꯁꯩ ꯁꯛꯄꯗꯣ ꯕꯤꯗꯥꯃꯣꯍꯟ ꯒꯣꯔꯆꯟꯗ ꯅꯠꯇꯦꯅꯦ ꯃꯃꯤꯡ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤꯅꯦ ꯀꯥꯎꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯕꯤꯗꯥꯃꯣꯟ ꯍꯥꯏꯕ꯭ꯔꯥ ꯅꯣꯏ ꯃꯣꯏꯅꯥꯕꯣꯡꯒꯤ ꯏꯁꯩ ꯁꯛꯄꯗꯣ ꯈꯪꯗ꯭ꯔꯣ ꯕꯦꯜꯒ ꯌꯩꯕꯗꯣ ꯒꯣꯔꯆꯟꯗ ꯅꯠꯇꯕꯗ ꯑꯃꯗꯣ ꯀꯌꯥꯗꯨꯅ ꯈꯪꯗꯦ ꯇꯥꯡꯗꯣ ꯍꯥꯏ ꯉꯁꯥꯏ ꯍꯥꯏꯇꯥꯗ꯭ꯔꯣ ꯇꯥꯡ ꯗꯦꯠ 25 ꯕ꯭ꯔꯖꯃꯣꯍꯟꯅ ꯇꯧꯔꯛꯄꯅꯦ ꯑꯣꯖꯥꯒ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯀꯥꯎꯊꯣꯛꯄꯒꯨꯝꯕ꯭ꯔꯣ ꯀꯩꯕ ꯃꯌꯥꯝꯁꯦ ꯑꯣꯖꯥ ꯑꯩꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯀꯥꯎꯊꯣꯛꯄꯒꯨꯝꯕ꯭ꯔꯣ ꯌꯦꯡꯕꯅꯤꯗ ꯑꯣꯖꯥ ꯍꯣꯏꯅꯦ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕꯅꯤ ꯍꯣꯏ ꯁꯤꯁꯦ ꯑꯋꯥ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯒꯤ ꯀꯥꯎꯅꯕꯒꯤ ꯑꯗꯣ ꯅꯪꯒꯤ ꯄꯩꯁꯥꯗꯤ ꯄꯥꯝꯃꯨꯏꯀꯣ ꯕ꯭ꯔꯖꯃꯣꯍꯟꯗꯨꯔꯣ ꯀꯩꯕ ꯕ꯭ꯔꯖꯃꯣꯍꯟꯗꯨꯔꯣ ꯇꯠ ꯏꯁꯩ ꯁꯛꯄ ꯑꯐꯕ ꯑꯃꯇꯅꯤ ꯅꯪꯁꯤꯅ ꯍꯦꯛꯇ ꯃꯃꯤꯡ ꯄꯜꯂꯒ ꯉꯥꯡꯒꯅꯨꯅꯦ ꯃꯤꯅ ꯇꯥ ꯅꯨꯡꯉꯥꯏꯔꯣꯏꯅꯦ ꯀꯩꯅꯣ ꯏꯕꯨꯡꯆꯥꯁꯤꯅ ꯑꯣꯖꯥꯅ ꯋꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯅꯣꯛꯏ ꯀꯩꯒꯤꯅꯣ ꯈꯪꯗꯦꯕꯣ ꯍꯦꯛꯇ ꯅꯣꯡꯂꯛꯄ ꯀꯩ ꯅꯣꯡꯅꯤꯡꯉꯤꯅꯣ ꯍꯥꯏꯌꯨ ꯇꯥꯒꯦꯅꯦ ꯁꯛ ꯈꯪꯅꯁꯤ ꯀꯨꯏꯔꯦ ꯎꯅꯗꯕ ꯀꯀꯥꯒ ꯑꯐꯪꯕ ꯀ꯭ꯋꯥ ꯐꯤꯔꯣꯏ ꯅꯪꯉꯣꯟꯗ ꯂꯥꯜꯂꯝꯒꯦ ꯀꯀꯥꯅ ꯔꯦꯕꯤꯇꯥ ꯇꯥꯕ꯭ꯔꯣ ꯐꯤꯔꯣꯏꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤ ꯀꯀꯥ ꯇꯥꯆꯧ ꯂꯥꯛꯄ ꯌꯥꯏ ꯀꯀꯥ ꯅꯣꯏ ꯁꯥꯒꯩ ꯑꯣꯏꯗꯤ ꯂꯥꯛꯎꯗꯅ ꯌꯨꯝꯕꯨꯗꯣ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤ ꯀꯀꯥ ꯇꯥꯆꯧ ꯂꯥꯛꯄ ꯌꯥꯏ ꯀꯀꯥ
ꯅꯣꯏ ꯁꯥꯒꯩꯔꯣ? 사귀고 어디 나오더나? 꾸이래 우드바 그가가 오늘 무시 먹고 퍼뜨리 저이다 미네까지 좀 떡설이죠. 너희는 나가 짱로 하이바 낭나 우너바 락다드나 낭 사귀고 어디 나오더나 필요해 손대 이뭉도 이세 석비니 나 상기땅이 이세 석비니 까까나 짠세 한수 오이래 까까 아이 미가 우는드래 까까 숨 짱라오 낭네 너 짱라게 하이데다이 너희 군대 이세 라까니 너희 사귀고 어디 나오 꾸이래 우너다바 우너세 하이바니 너는 아할로래 미 우는드래 하이키브로 이나디 랑다수 까이가게도 넛 석번이 까까 까마이나 캉리바 안데 캉이다 아코이 그냥더부 캉한다 베와리 있다니 뭐지 세이세이드나 형 뚜째 누기 와다 그래 까까 또 석번이 까까 까마이나 캉리바 누기 와다 데 까까 또 어자나 아이게 소라 손비니 하비라바니나 넘버 하이로 아이 실험다이다 꼴떠버려가 하얀 버기 발로 오이마 एकाउंट नंबर हाइरो गूगल पे हाइरो गूगल तोरकेरा फोन पे तोरकेरा हाइरो हाय नो करे ओइमा 어자나 이게 아니 하이로니나 너무 하이로 아이 시험다이다 꼴 떠오라가 하는 건데 오이마 Kaya nói em cha wari nungai dori wari nungai ama heta jaye ôi má 에 손다디 지에 이나도미고 hay nangna amathaktai urangna bagi nabadipta sombiura manipur gobindada sombiura kasada sombiura nang apa mama heta hairamu baton amadi lae he mayam hayeng tarikyan hayeng isai lebe hayeng leramot sekarang sih nunggu gitu ya
ꯌꯥꯏꯌꯦ ꯏꯟꯅꯁꯤ ꯑꯩ ꯃꯅꯤꯗ꯭ꯔꯦ ꯅꯕꯗꯤꯞꯇ ꯁꯣꯜꯂꯨꯔꯥ ꯀꯁꯥꯔꯗ ꯁꯣꯜꯂꯨꯔꯥ ꯍꯥꯏꯔꯛꯑꯣ ꯅꯣꯛꯅꯤꯡꯉꯝꯗꯕꯁꯦ ꯈꯔ ꯅꯣꯛꯂꯛꯑꯦ ꯃꯅꯤꯄꯨꯔꯗꯗꯤ ꯄꯥꯝꯗ꯭ꯔꯦ ꯐꯔꯦꯅꯦ ꯑꯗꯨ ꯅꯪ ꯑꯄꯥꯝꯕ ꯍꯥꯏꯔꯣꯅꯦ ꯀꯁꯥꯔꯗ ꯁꯣꯜꯂꯨꯔꯥ ꯅꯕꯗꯤꯞꯇ ꯁꯣꯜꯂꯨꯔꯥ ꯑꯗꯨ ꯅꯪꯅ ꯊꯥꯖꯅꯕ ꯑꯃꯗ ꯍꯦꯛꯇ ꯌꯥꯏꯌꯦ ꯑꯣꯖꯥꯏ ꯑꯣ ꯑꯗꯨꯗꯤ ꯄꯣꯠꯇꯣ ꯀꯀꯥ ꯑꯌꯥ ꯍꯥꯏ ꯕꯦꯕꯤ ꯂꯥꯛꯑꯦ ꯕꯦꯕꯤ ꯂꯥꯏꯛ ꯇꯧꯔꯣ ꯑꯗꯨꯅꯤ ꯏꯕꯦꯝꯆꯥ ꯑꯗꯨꯒ ꯑꯃꯁꯨ ꯂꯩꯀꯣ ꯍꯌꯦꯡ ꯁꯤꯔꯒ ꯎꯗꯕꯅꯤ ꯊꯥꯖꯔꯣꯏ ꯑꯗꯨꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯁꯣꯟꯕ ꯑꯃꯁꯨ ꯌꯥꯏꯑꯕꯀꯣ ꯁꯣꯜꯂꯛꯄ ꯃꯇꯝꯗꯅꯦ ꯃꯤꯠꯅ ꯎꯍꯧꯕ ꯑꯃꯁꯨ ꯌꯥꯏꯑꯕꯀꯣ ꯍꯤꯡꯉꯤꯉꯩꯗ ꯍꯥꯟꯅ ꯁꯣꯔꯥ ꯁꯣꯟꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯈꯪꯕ ꯇꯥꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯁꯤꯗ꯭ꯔꯤꯉꯩꯗ ꯁꯣꯔꯥ ꯁꯣꯜꯂꯁꯨ ꯁꯨꯝ ꯌꯥꯏ ꯃꯤꯠꯅ ꯈꯣꯡꯅ ꯎꯍꯧꯕ ꯑꯗꯣ ꯅꯪꯗꯤ ꯗꯤꯜꯂꯤꯗ ꯂꯩꯕ ꯅꯕꯗꯤꯞꯇ ꯂꯥꯛꯑꯣ ꯍꯤꯡꯉꯤꯉꯩꯗ ꯁꯣꯟꯕꯤꯔꯝꯃꯒꯦ ꯑꯩꯅ ꯍꯥꯏꯗꯣꯏꯅꯤ ꯁꯣꯔꯥꯗ ꯀꯔꯅꯦꯋꯥꯂꯥ ꯑꯥꯔꯕꯤ उधर ही है देखो पंडित जी है ना बेबी कहीं चाय ꯑꯗꯨꯗꯤ ꯇꯜꯂꯦ ꯁꯤꯔꯒ ꯇꯧꯕ ꯅꯠꯇꯦ ꯅꯪꯒ ꯊꯥꯖꯅꯕꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯏꯕꯦꯝꯆꯥ ꯉꯁꯤ ꯌꯥꯝ ꯅꯣꯛꯏꯀꯣ ꯅꯍꯥꯟꯒ ꯃꯥꯟꯗꯦꯀꯣ ꯉꯁꯤ ꯌꯥꯝꯅ ꯅꯣꯛꯏ बेबी कहीं इंजन चाय ꯍꯌꯦꯡ ꯑꯩꯅ ꯁꯤꯕꯗ ꯀꯀꯥꯗ ꯏꯁꯩ ꯁꯛꯂꯨ ꯍꯥꯏꯔꯝꯒꯅꯤ ꯀꯀꯥ ꯚꯥꯂꯣ ꯚꯥꯂꯣ ꯀꯀꯥꯅ ꯁꯣꯏꯗꯅ ꯁꯛꯀꯅꯤ ꯋꯥꯔꯨꯒꯅꯨ 이베마 ꯗꯥꯏꯔꯤꯗ ꯏꯅ ꯊꯅꯝꯃꯨ ꯍꯥꯏꯌꯨ ꯅꯪ ꯍꯌꯦꯡ ꯈꯇꯥꯔ ꯏꯔꯝꯃꯨ ꯇꯥꯆꯧ ꯇꯥꯇꯣꯟ ꯏꯅꯝꯃ ꯑꯩ ꯁꯤꯕꯗ ꯀꯛꯃꯔꯥꯒꯤ ꯑꯩꯈꯣꯏ ꯀꯀꯥ ꯃꯪꯒꯣꯜ ꯏꯁꯩ ꯁꯛꯍꯜꯂꯨ ꯍꯥꯏꯔꯝꯃꯨ ꯌꯨꯝ ꯆꯥꯏꯕ ꯑꯗꯨꯝ ꯊꯥꯖꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏ ꯃꯥ ꯏꯕꯦꯝꯆꯥ ꯅꯣꯛꯄ ꯁꯤꯗꯣꯔꯦ ꯅꯪ ꯋꯥꯔꯤꯁꯤꯕꯣ ꯅꯠꯇꯦ ꯁꯤꯔꯃꯩ ꯊꯥꯗꯤ ꯎꯗ꯭ꯔꯦꯅꯀꯣ ꯊꯋꯥꯏ ꯇꯅꯅꯦꯕ ꯑꯗꯣ ꯁꯣꯡꯉꯅꯤ ꯍꯥꯏꯔꯒ ꯄꯩꯁꯥ ꯂꯧꯍꯧꯔ ꯁꯣꯟꯅꯗꯤ ꯊꯋꯥꯏꯗ ꯄꯣꯛ ꯄꯣꯛ ꯆꯥꯛꯏꯗꯅ ꯊꯋꯥꯏꯗꯀꯣ ꯑꯗꯣ ꯍꯤꯡꯉꯩꯗ ꯎꯔꯗꯨ ꯂꯣꯏ ꯈꯪꯉꯦꯅꯀꯣ ꯑꯩꯈꯣꯏ ꯏꯄꯨꯁꯨ ꯁꯤꯔꯤꯉꯩ ꯁꯣꯔꯥ ꯁꯣꯟꯈꯤꯕꯅꯦ ꯑꯗꯨꯅ ꯍꯥꯏꯗꯣ ꯑꯗꯨꯅ ꯗꯤꯜꯂꯤꯗꯅ ꯊꯥꯞꯄꯦꯅ ꯀꯁꯥꯔꯝꯗꯩꯗ ꯅꯕꯗꯤꯞꯇ ꯂꯥꯛꯑꯣ ꯅꯕꯗꯤꯞꯇ ꯐꯖꯅ ꯁꯣꯟꯕꯤꯔꯒꯦ ꯑꯩꯅ ꯚꯥꯃꯣꯟꯗꯣ ꯍꯥꯏꯅꯤ ꯑꯩꯒ ꯑꯁꯤꯅꯤꯁꯦ ꯃꯥꯒꯤ ꯁꯣꯔꯥꯅꯤ ꯁꯣꯟꯗꯣꯏꯁꯦ ꯍꯥꯏꯅ ꯀꯀꯥꯒꯤ ꯆꯟꯗꯣꯟꯗꯣ ꯈꯔ ꯄꯤꯛꯅ ꯅꯝꯕ ꯌꯥꯗ꯭ꯔꯣ ꯀꯀꯥ ꯄꯥꯛꯃꯟꯗꯅ ꯑꯍꯟ ꯃꯥꯜꯂꯦ ꯀꯀꯥ ꯑꯍꯟꯕꯨꯗꯤ ꯑꯍꯟ ꯃꯥꯟꯗꯗꯤꯅ ꯑꯩꯗꯤ ꯇꯜꯂꯦ ꯍꯤꯡꯂꯤꯉꯩꯗ ꯁꯣꯟꯕꯗꯨꯗꯤ ꯑꯩ ꯀꯤꯖꯩꯌꯦ ꯀꯤꯗꯅꯕ ꯇꯥꯄꯤꯁ ꯑꯃ ꯄꯤꯔ ꯂꯣꯏꯔꯦꯅ ꯀꯩ ꯍꯥꯏꯕ ꯅꯟ ꯀꯔꯤ ꯇꯨꯔꯤꯕꯔꯥ ꯇꯨꯁꯤꯕꯔꯥ ꯕꯦꯕꯤꯅ ꯀꯩ ꯍꯥꯏꯕ ꯇꯧꯔꯣ ꯌꯥꯏꯌꯦ
따로 해 말이야. ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯜꯂꯦ. ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯀꯤꯔꯗꯤ ꯍꯌꯦꯡ ꯁꯤꯔꯒ ꯊꯣꯛ ꯁꯣꯟꯗꯣꯛꯄꯤꯔ ꯂꯣꯏꯔꯦ. ꯀꯀꯥꯅ ꯁꯛꯄꯤꯅꯤ ꯍꯥꯏꯔꯕꯅꯤꯅ ꯅꯆꯟ ꯍꯔꯥꯎꯔꯦ ꯀꯀꯥ. ꯑꯗꯣ ꯄꯩꯁꯥꯅ ꯄꯤꯔꯝꯃꯨ ꯕꯦꯕꯤ. ꯔꯦꯕꯤꯇꯥ. ꯍꯌꯦꯡ ꯅꯪ ꯁꯤꯔꯒ ꯅꯣꯏ ꯅꯕꯨꯡꯗꯣ ꯀꯣꯟꯁꯤꯁꯅꯦꯕ. ꯄꯩꯁꯥ ꯌꯥꯝ ꯂꯤꯛꯏꯑꯕ. ꯗꯈꯤꯅꯥ ꯂꯨꯄꯥ 200 ꯆꯥꯝꯕꯤꯒ ꯇꯧꯔꯛꯀꯅꯦꯕ. ꯅꯪ ꯁꯤꯔꯤꯉꯩ ꯀꯀꯥ ꯑꯦꯀꯥꯎꯟꯗ ꯍꯥꯟꯅ ꯅꯪꯒꯤ ꯗꯈꯤꯅꯥ ꯀꯀꯥꯒꯤ ꯑꯦꯀꯥꯎꯟꯗ ꯍꯥꯞꯄꯝꯃꯣ. ꯇꯥꯕ꯭ꯔꯥ ꯏꯕꯦꯝꯆꯥ ꯋꯥꯔꯤꯁꯦ? ꯑꯩꯈꯣꯏ ꯔꯦꯕꯤꯇꯥꯁꯨ ꯃꯔꯨ ꯃꯁꯤꯡ ꯈꯔ ꯂꯩꯌꯦꯕꯀꯣ. ꯃꯉꯣꯟꯗꯩ ꯅꯤꯕꯗꯤ ꯇꯜꯂꯦ. ꯀꯩꯗ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯌꯥꯝꯕꯅꯤ ꯍꯌꯦꯡ ꯐꯨꯅꯔꯛꯀꯅꯤ ꯀꯁꯥꯔ ꯃꯁꯦꯟ ꯅꯛꯅꯕꯅꯤꯅ. ꯑꯩꯈꯣꯏ ꯏꯕꯦꯝꯆꯥꯅ ꯈ꯭ꯋꯥꯏ ꯐꯔꯦ. ꯅꯠꯇ꯭ꯔ ꯏꯕꯦꯝꯆꯥ? 이뱀짜는 ꯈ꯭ꯋꯥꯏ ꯐꯔꯦ. 이뱀짜 소미는 ꯐꯔꯦ. 미가 ꯑꯗꯨꯝꯋꯥꯔꯤ ꯁꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯌꯣꯀꯣ. ꯍꯣꯏ. ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯉꯣꯟꯗꯁꯨ ꯍꯪꯉꯤꯁꯤꯗꯤꯅ. ꯑꯗꯨꯅꯤꯕ ꯑꯩꯒꯤꯁꯨ ꯍꯥꯟꯅ ꯄꯤꯌꯨ ꯍꯥꯏꯔꯤꯔꯣ? 이뱀짜기 ꯂꯧꯈꯤꯔꯣꯏꯗ. 이뱀짜 ꯋꯥꯠꯂꯤꯗꯅ ꯊꯕꯛ ꯇꯧꯈꯤꯅꯤ ꯃꯌꯥꯝ ꯋꯥꯠꯂꯤꯗꯅꯀꯣ. ꯍꯌꯦꯡ ꯈꯔ ꯁꯣꯟꯅꯗꯅ ꯑꯣꯖꯥ ꯑꯩ ꯅꯨꯡꯉꯥꯏꯗꯧꯕ ꯃꯥꯟꯗꯔꯦ ꯑꯣꯖꯥ. ꯑꯣꯖꯥꯒꯤ ꯑꯦꯀꯥꯎꯟ ꯒꯨꯒꯜ ꯄꯦꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣ. ꯑꯩ ꯀꯥꯞꯁꯤꯟꯖꯔꯝꯃꯒꯦ. ꯑꯩꯒꯤ ꯁꯦꯟ ꯊꯨꯝꯁꯦ. ꯑꯗꯣ ꯑꯣꯖꯥꯅꯅꯦ ꯄꯤꯛꯄ꯭ꯔꯥ ꯆꯥꯎꯕ꯭ꯔꯥ ꯑꯩꯒꯤ ꯁꯣꯔꯥꯠꯇꯗꯤ ꯁꯣꯟꯕꯤꯔꯛꯎ ꯑꯣꯖꯥ ꯍꯥꯏꯅ. ꯉꯔꯥꯡ ꯒꯨꯋꯥꯍꯥꯇꯤ ꯆꯠꯀꯦ ꯇꯧꯕ ꯅꯦꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯊꯕꯛ ꯂꯩꯔꯤ ꯍꯥꯏꯅ ꯆꯠꯇ꯭ꯔꯦ ꯀꯀꯥ. ꯒꯨꯋꯥꯍꯥꯇꯤꯗ ꯀꯣꯏꯕꯒꯤꯔꯣ? ꯀꯣꯏꯌꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯀꯣꯏꯍꯧꯒꯗꯕꯅꯤ. 이뱀짜는 하하 이노ꯈꯔꯦ. ꯑꯩ ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ. ꯍꯣꯏ 이뱀짜 ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ. ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ 이뱀짜의 와. 이뱀짜는 ꯈꯔ ꯁꯣꯜꯂꯛꯄꯗ ꯅꯅꯥꯎꯄꯤꯅ ꯂꯣꯏ ꯄꯥꯏꯁꯟꯈ꯭ꯔꯅꯤ ꯑꯦꯀꯥꯎꯟ ꯕꯨꯛ ꯄꯨꯝꯅꯃꯛ. ꯗꯣꯆꯥ ꯆꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯀꯀꯥ ꯇꯨꯝꯕ ꯂꯣꯏꯔꯕꯅꯤꯅ ꯆꯥꯅꯒꯤ ꯀꯠꯂꯣ ꯗꯣꯆꯥ. ꯀꯀꯥ ꯅꯨꯡꯉꯥꯏꯕꯁꯦ ꯂꯩꯇꯦ ꯍꯥꯏ. ꯅꯨꯡꯉꯥꯏ. ꯁꯣꯝ 이뱀짜 ꯅꯣꯛꯄꯗ ꯁꯤꯗꯣꯔꯦ ꯃꯄꯨꯂꯤ ꯄꯥꯏꯕꯗ. ꯍꯣꯏꯗ 이뱀짜 ꯑꯦꯀꯥꯎꯟ ꯅꯝꯕꯔꯅ ꯈ꯭ꯋꯥꯏ ꯐꯩꯗ. ꯒꯨꯒꯜꯁꯦ ꯇꯜꯂꯤꯗ. ꯍꯌꯦꯡ ꯁꯤꯝ ꯌꯥꯏꯒ ꯌꯥꯗꯦꯒ ꯅꯠꯇ꯭ꯔꯣ? ꯑꯦꯀꯥꯎꯟꯅ ꯈ꯭ꯋꯥꯏ ꯐꯔꯦ. ꯄꯤꯔꯣꯌꯦ 어자. ꯄꯥꯈꯠꯀꯅꯣ. ꯑꯗꯨꯅꯕꯨ ꯅꯝꯕꯔ ꯄꯤꯔꯣ ꯍꯥꯏꯔꯤꯗꯨꯅꯤ. ꯍꯣꯏꯃ. 이뱀짜 ꯅꯨꯡꯉꯥꯏꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕ. ꯄꯤꯔꯣꯏꯌꯦ 어자. ꯄꯥꯈꯠꯀꯅꯣ. ꯑꯗꯨꯅꯕꯨ ꯅꯝꯕꯔ ꯄꯤꯔꯣ ꯍꯥꯏꯔꯤꯗꯨꯗꯤ ꯍꯥꯏ. ꯍꯣꯏꯃ. नत्र अकाउंट नंबर फै नत्र इबमचा कहीं गूगल ऐसे गूगल फोन पे ऐसे थोंग चाटे खम्ब्रा अकाउंट ऐसे थोक बैंक चंगा बंडल हापन कानरेब नत्रो कना तन्नम पोंते दिल्ली दगा लेरबनिना इबमचा सोजलकबदा कई कानमनो ओझाना लंकामदा इन लंकामदा अना आश्रमदो न कसलमगायना कसलमब्रा खंगपोंते दिल्ली दा हाय इबमचा अना आश्रमदो कसलमब्रा खंगदेबा नो कका नचंदी कोक सारे कइदौरे नंग लौ मुनग्रबा नंग लौसिंग मुनग्रबो
ꯍꯣꯏ ꯃꯥꯅꯦ ꯑꯆꯨꯝꯕꯅꯤ ꯈꯜꯂꯣꯏꯌꯦ ꯑꯣꯏꯃ ꯄꯨꯔꯤ ꯄꯥꯏꯔꯦ ꯅꯣꯛꯄꯗ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯀꯀꯥ ꯑꯩꯒꯤꯁꯨ ꯈꯔ ꯁꯛꯄꯤꯌꯨ ꯁꯣꯔꯥꯠꯀꯤ ꯅꯣꯏ ꯑꯩꯈꯣꯏ ꯖꯥꯟꯗꯦ ꯑꯩꯈꯣꯏꯅ ꯒꯧꯔ ꯃꯩꯇꯩꯅꯤ ꯅꯣꯏꯅ ꯑꯄꯣꯛꯄꯅꯤ ꯂꯥꯏꯟꯊꯧꯅꯤꯡꯕꯅꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅ ꯅꯤꯡꯕꯅꯤ ꯌꯥꯔꯣꯏ ꯅꯪꯒꯤꯗꯤ ꯕꯦꯕꯤꯅ ꯍꯥꯏꯕ ꯑꯩ ꯁꯤꯕꯒꯦ ꯅꯪ ꯁꯤꯕꯗꯣ ꯅꯪꯗꯤ ꯂꯥꯏꯟꯊꯧ ꯂꯩꯃꯤꯅ ꯁꯣꯝꯕꯅꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏꯗꯤ ꯀ꯭ꯔꯤꯁꯅ ꯁꯣꯝꯕꯅꯤ ꯅꯪꯗꯨ ꯆꯠꯅꯔꯣꯏꯑꯕ ꯏꯕꯦꯝꯃ ꯑꯁ ꯑꯩꯗꯤ ꯄꯩꯁꯥ ꯌꯥꯝ ꯐꯪꯗꯣꯔꯦ ꯏꯕꯦꯝꯆꯥꯗꯩꯁꯨ ꯐꯪꯒꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩ ꯗꯈꯤꯅꯥ ꯑꯦꯀꯥꯎꯟꯁꯦ ꯏꯕꯦꯝꯆꯥꯅ ꯅꯝꯕꯔ 1ꯅꯤ ꯑꯇꯩꯁꯤꯗꯤ ꯃꯆꯥ ꯃꯁꯨ ꯌꯥꯝꯕꯅꯤꯅ ꯃꯥꯒꯤ ꯁꯥꯒꯦꯟ ꯅꯥꯇꯩ ꯌꯥꯝꯕꯅꯤꯅ ꯊꯥꯖꯗꯦ ꯏꯕꯦꯝꯆꯥꯅ ꯈ꯭ꯋꯥꯏ ꯊꯥꯖꯩ ꯅꯠꯇ꯭ꯔ ꯏꯕꯦꯝꯆꯥ ꯏꯕꯦꯝꯆꯥꯗꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯖꯩ ꯄꯥꯅꯤ ꯄꯨꯔꯤ ꯆꯥꯈꯤꯒꯦ ꯀꯀꯥ ꯆꯥꯎ 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 ꯃꯃꯥ ꯄꯤꯖ ꯐꯒꯥꯏꯒꯦ ꯊꯣꯡꯗ ꯂꯩ ꯑꯣ ꯉꯁꯤꯗꯤ ꯑꯣꯖꯥ ꯈꯔ ꯁꯛꯄꯤꯔꯣ ꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯏꯕꯦꯝꯆꯥ ꯃꯣꯏ ꯁꯨꯝ ꯍꯥꯏꯔꯝꯃꯤꯗ ꯅꯪꯒ ꯃꯥꯟꯅꯗꯦ ꯃꯣꯏꯗꯤ ꯑꯗꯨꯝ ꯍꯥꯏꯖꯔꯤꯃꯤ ꯃꯣꯏ ꯂꯣꯏꯅ ꯃꯥꯏ ꯃꯤ ꯂꯣꯏ ꯂꯩ ꯃꯣꯏꯒꯤꯗꯤꯅꯦ ꯁꯣꯝꯕꯤꯔꯅꯕ ꯃꯤ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯅꯪꯒꯤꯗꯤ ꯁꯣꯝꯕꯤꯅꯕ ꯃꯤꯗꯤ ꯂꯩꯇꯕꯅꯤꯅ ꯑꯣꯖꯥꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯋꯥꯔꯤꯅꯦꯕꯀꯣ ꯑꯣꯖꯥ ꯁꯣꯝꯕꯤ ꯀꯥꯏꯅ ꯌꯥꯗ꯭ꯔꯣ ꯃꯣꯏꯗꯤ ꯂꯣꯏꯅꯃꯛ ꯃꯄꯥ ꯂꯣꯏ ꯂꯩꯌꯦꯕ ꯅꯪꯒꯤꯗꯤ ꯅꯇꯣꯝꯇꯅꯤꯅ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯕꯅꯦꯕ ꯑꯣꯖꯥꯅ ꯑꯩ ꯁꯣꯝꯕꯤꯔꯛꯀꯦ ꯍꯥꯏꯁꯦ ꯈꯪꯕ꯭ꯔꯥ ꯄꯥꯅꯤꯄꯨꯔꯤꯒꯤ ꯊꯧꯔꯥꯡ ꯇꯧꯈꯤꯒꯦ ꯇꯧꯔꯣ ꯈꯨꯠ ꯁꯥ ꯈꯨꯖꯤꯟ ꯈꯨꯌꯥꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯄꯨꯝꯅꯃꯛ ꯅꯩꯁꯟꯗꯅ ꯊꯛꯎ ꯃꯩꯗꯣ ꯌꯥꯝꯅ ꯐꯩꯌꯦ ꯑꯣꯖꯥ ꯌꯥꯝꯅ ꯐꯩꯌꯦ ꯑꯣꯖꯥ ꯅꯣ ꯅꯪꯁꯨ ꯅꯣ ꯑꯣꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯟꯗꯥ ꯑꯣꯏꯔꯛꯂꯦꯀꯣ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯒꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯅꯦꯠ ꯌꯥꯔꯗꯤ ꯑꯃꯨꯛ ꯌꯦꯡꯒꯦ ꯑꯗꯣ ꯌꯥꯝꯅ ꯐꯩꯌꯦ ꯑꯣꯖꯥ ꯀꯩ ꯐꯩꯅꯣ ꯏꯕꯦꯝꯆꯥ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯑꯗꯣ ꯁꯟꯗꯥ ꯑꯣꯏꯔꯦ ꯂꯥꯏ ꯈꯣꯏꯔꯝꯈꯤꯒꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯕꯦꯝꯆꯥꯁꯨ ꯄꯣꯊꯥꯔꯣ ꯑꯩ ꯉꯁꯥꯏ ꯈꯪꯍꯧꯗ꯭ꯔꯦ ꯏꯕꯦꯝꯆꯥ ꯗ꯭ꯌꯨꯇꯤ ꯆꯠꯄ꯭ꯔꯥ ꯈꯪꯗꯦ ꯉꯁꯤ ꯏꯕꯦꯝꯆꯥ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯆꯠꯄ꯭ꯔꯣ ꯏꯕꯦꯝꯆꯥ ꯕꯦꯕꯤ ꯔꯦꯕꯤꯇꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯀꯣ ꯍꯣꯔꯦꯟ ꯀꯩꯒꯨꯝꯕ ꯊꯥꯗꯤ ꯂꯥꯛꯎ ꯏꯕꯦꯝꯆꯥ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯏꯕꯦꯝꯆꯥ ꯕꯥꯏ ꯕꯥꯏ ꯔꯦꯕꯤꯇꯥ ꯕꯥꯏ ꯕꯥꯏ ꯕꯦꯕꯤ ꯕꯥꯏ ꯕꯥꯏ ꯏꯕꯦꯝꯆꯥ ꯇꯥꯕ꯭ꯔꯣ ꯍꯣꯔꯦꯟ ꯑꯦꯜꯕꯤ ꯊꯥꯗꯤ ꯆꯪꯉꯨꯀꯣ ꯆꯠꯂꯦ ꯅꯪ ꯀꯥꯏ ꯆꯠꯂꯤꯅꯣ ꯏꯕꯦꯝꯆꯥ ꯀꯥꯏ ꯆꯠꯂꯤꯅꯣ ꯄꯣꯊꯥꯔꯒꯦ ꯍꯥꯏꯔꯣ ꯆꯠꯂꯦ ꯍꯥꯏ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯕꯦꯝꯆꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯍꯣꯏ ꯀꯣꯏꯕ ꯀꯥꯏꯗ ꯀꯣꯏꯕ ꯐꯣꯇꯣ ꯊꯥꯔꯛꯎ ꯐꯦꯁꯕꯨꯛꯇ ꯊꯥꯡꯒꯠꯂꯣ ꯑꯣꯀꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯏꯕꯦꯝꯆꯥ ꯐꯦꯁꯕꯨꯛꯇ ꯊꯥꯡꯒꯠꯂꯣꯀꯣ ꯑꯣꯖꯥ ꯃꯪꯒꯣꯜꯒꯤ ꯐꯦꯁꯕꯨꯛ ꯂꯩꯕꯅꯤ ꯃꯪꯒꯣꯜ ꯁꯤꯡꯍꯥ ꯍꯥꯏꯅ ꯑꯣꯀꯦ ꯕꯥꯏ